Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Kautruk maning chingthak amadi harau thel mathakta Kukisingna Anouba Benker sing sajilamle. Kautruk maning chingthak amadi harau thel mathakta Kukisingna Anouba Benker mari manga sajilama thengnare. Security force lairabasu kautruk maning chingyang Mathaki saruk sing area domination tawduna lairi haidi masigi matangda press na phangba video footage amada masing yamdaba kuki khulai paiba sing kautruk amadi harau thel maning chingda Anouba Benker sing sajinduna leiba thengnare hairiba mafam sing asi kautruk amadi sanjam chirangda attack chathanabagi epicenter oiriba mafam ni hairi mafam asige koibada security force sing leirabasu kuki khulai paiba singna faba makhalgi khusu khulai paiduna ifong phongna leiba thengnare oirliba fibam asina khul asigi manaknak pada leiba mitei khul sing Kukisingna khangawdana attack amuk chatharakadra haibaga choba mipaiba ama leire ngarang numidang wairam amadi ngasi ayuksu kuki khulai paiba singa chingyang mathakta koichat chatuna leiba unakhi pressna phangba report amagi matung inna ngarang numit yungba matung pung ahum lom tarakpa duaida Kukisingna kautruk amadi sanjam chirangi akoiba nongthaki saruk singda drone koipai paiduna leikhi hari Kukisingna chatharagliba lalong adu chingnarakpadagi maitai khulomdagi su drone thagatuna yenglubada gari mayam harau thel mathak lambi amadi kautrukta kuki khulai paibasing changsi lakhibani unarakpani haina pawsina makha tari update Kuki nupi singna lambi tawkhaiduna lambi faungna hankhidre ngarang ayuk security force ki kangbu amana Howlen Fai da changsin naba hotnabada More bypass road ta Kuki nupi singna thatuna thamlaba matung lambi tawkhaiduna faungnaba yahan khidre hairi press na phangba paw amagi matung ina state force BSF amadi CRPF ki apunma combined team ama changsin naba honakhi adum oinamak Sijang khul mapada masing yamdaba Kuki nupi kaya ama tholaktuna security force kangbu adubu halanki hairi achoba mechin kaya sijinaduna Howlen Fai Minau amadi Myanmar Manipur galona bada saba thong taba lambi faungna ba yahan khidre hairi Kukisingna kari maramgi security force kangbu adubu changhandribano amadi lambi asi tawkhairibano haribasigi chap chaba khangba ngamdri hairi makha tarakpa update harau thel chingthakta anti drone jammer khinduna section tharongi thabak lokhatpa Hwkhre Kuki narco terrorist na drone sizinaduna mitai khulda bom thadabagi thabak chatharakpa asi thingnabagi damakta Manipur lengang na akhanna na lokholakpa ngak senabagi thabak thorongi manung channa anti jammer khinbagi thabak chathaba horakle pausina phangba paugi matung inadi Imphal West district ki manung channa Harautal Sport University manakta leiriba CRPF ki camp asida anti drone jammer ama khinduna thamkhre hairi manang nakpada leiba khunja khara na pauche asida phongdorakpadi CRPF camp asida anti drone jammer khinduna thamlai haibasi Manipur police ki makok thongba amana club ki secretary na chingba telephone tawduna khangalakhibani anti drone jammer khiliba sina harau thelga thangnana leiriba maitai khulsing haibadi sanjam chirang kautruk amadi thangnana leiriba maitai khulsing asi cover tawba ngamgani hariba maitai khulsing asida Kuki narco terrorist na drone sijinaduna bom thadarakadaure haiba irai laina control tawba ngamgani haina sufongdorakhi amaramda chief minister N Birengi makhada anti drone jammer khinbagi thabak paikhatuna khunja sing asoi angam thoktanaba paikhalakliba ngak senbagi thabak asibu sanjam chirang kautruk amadi akoibada leiriba maitai khulgi khunja kayana su thagatpa fongdorakli makha tarakpa update Myanmar dagi narol da changlakpa Chin Kuki militant terrorist singna Delhi Noida Gurugram da kem hangduna leiri Bharat Hindu Mahasena North East Army Ministry of Defence Silongi Battalion FU 99 gi lan ngamba singana khuyekpi duna thadorokpa cherol amagi matung inna mamang chahi 2023 gi May 3 dagi Manipur dagi chathariba Chin Kuki narco terrorist singi lan Maitai Hindu lining chatpa miyoi singbu Kuki Chin terrorist singna kaya ama hatkre aduga Hindu temple lising ahongi mathakta bom langsinduna thugaiba amadi Hindu maitai gi yum kaya mai thaduna lanthum kaya amasung mahan takhali masida natana nan Manipuri Hindu kaya gi Radha Krishna gi temple yum kaya gi temple amasu mai thadoktuna amangata kaya thogali hairi Cherol aduna makha taribadi Myanmar dagi narol da changlakpa Chin Kuki Millitantsing na Delhi Noida Gurugram da terrorist singi camp hangduna leiri aduga khusu khulai nongmai bom tof drone missile sing puthok pusin tawduna Manipur da attack tawnabagi plan kaya silli hairiba Chin Kuki Millitantsing asina amuk Manipur da chatlaga drone bombing amadi rocket attack tawduna Indian National Army INA da attack tawba amadi Hindu pandit kaya hatpa tuppa tawri haibasi haujikti Bharat Hindu Mahasena Delhi na mayek sengna khanglei maram aduna North East ki Hindu lining chatpa miyam sing kannabagi damak India ki state khudingmakta Operation Jai Ma Kali chatharagani India ki atopa state singda hural lonada nathairakliba Chin Kuki narco terrorist sing thiba humbagi thabak asi RSS
Rashtriya Swayamsevak Sena amadi JK Senana Thodang Lauragani, Maram aduna India ki state khudingmakta leiriba Mitei Hindu lining chatpa makhai yamna cheksinna mikup nahom singna leibiu, Bharat Hindu Mahasena Delhi na India ki state khudingmakki tongan mafam singda aikoi BHM unit ki mobile team leigani makhoida akupa pau pibirau loinana North East ki miyam khudimak amato oina mikup nahom singna leibiduna India dagi chin kuki narco terrorist sing takthokpada amadi marufangna muthatpada Indian khudingmakna amato oina khongjang changsilasi Bharat dagi Rajdhani oiriba Delhi dasu chin kuki narco terrorist ki mafam sing thiba humba amadi Lanthengna Jackson Thorang Lokhatle Haina, Bharat Hindu Mahasena Delhi na miyam da khangalagli, Maruoina Ikoina Legadaba location Indira Gandhi International Airport Delhi, Embassy of Myanmar New Delhi Delhi gi metro station singda amadi New Delhi railway station, all the railway station, car amadi bus standing Mizoram Bhavan, Munarvika school sing college sing amasung police station singi manang nakpada laigani hari.